Manipur amadi Malemgi akoibada leiba Manipuri Mahiroshingi apunba lupa moiba Manipuri Students Federation MSF na Iramdambu khangmin hausi haiba thim asigi makhada akoina Iramdamgi thakda aiba wang paufum athoi hen tanabagi competition haibadi state level written quiz competition ama akoina pangthok jagadawri hariba koina pangthok jagadawri ba sigi maramdi Iramdam asigi hogalaliba mahirosing nahasingna Iramdam asigi tunggi yumbini Iramdam asibu afaba lengaklon amada purangnaba honaba matamda hariba aikogi mahirosing hogalaliba naharolsing koi khudingmaki achoba thodang yam lei maram aduna aikoina masak thokpa satra amoina natraga naha amoina kogi samasida leige hairabdi kogi samaski Iramdamgi akoibagi phagam ningthina khangba ama matunda hariba asi wakhalon asigi makhada MSF na akoina hogalaliba satra singda competition ama sinjaraba matunda hariba quiz competition asida akoina moida ningthina akogi Iramdamgi akoibasibu khanghaunaba quiz competition asi sinjabani hariba quiz competition asigi wahang khudingmak Manipur ki history koina akoibagi action ba akogi akoibagi leiba asida akoi mapungoina akoi question asi set tawjagadabani hariba quiz competition asi akogi registration form ama akoina logani hariba registration form asigi thajanba amasung lobagi aroiba matam asi tang manga dagina tang kun fabo ojagani aduga hojik leiba Iramdam asida tholiba nuaitraba thodok asi yengjaraga lanjannaraknaba relief camp singda changjafam lawjaduna leiba satra mahirosinggi oinadi haiba registration form fee asi lawjaroi aduga atai mahirosinggi oinadi sumnatagi lupa yankai khak lawjagani haiba competition asi koina yauge haiba taragadi mahai thak class 8 tagina class 12 fawbagi manungda leiriba mahirosingna haiba competition asi saruk yaba yagani